ꯃꯌꯥꯝ ꯂꯥꯏꯕ ꯑꯃꯨꯛ ꯍꯧꯔꯦ ꯅꯦꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯄꯣꯊꯥꯖꯔꯨꯔꯕ ꯃꯇꯨꯡꯗ ꯌꯥꯝ ꯑꯃꯨꯛ ꯆꯪꯅꯔꯛꯑꯣ ꯆꯥꯛ ꯌꯥꯔꯣ ꯇꯨꯔꯤꯁꯤ ꯆꯥꯔꯝꯃꯦ ꯃꯌꯥꯝ ꯂꯥꯏꯚ ꯍꯧꯔꯦ ꯍꯧꯖꯤꯛ ꯂꯥꯏꯚ ꯍꯧꯔꯦ ꯍꯧꯖꯤꯛ ꯍꯥꯏ ꯇꯣꯝꯊꯤꯟ ꯒꯦꯝ ꯃꯌꯥꯝ ꯂꯥꯏꯚ ꯆꯪꯕꯤꯔꯛꯑꯣ ꯍꯥꯏ ꯃꯌꯥꯝ ꯂꯥꯏꯚ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯛꯑꯣ ꯅꯊꯟꯇ ꯆꯥꯕ꯭ꯔꯣ ꯆꯥꯏꯌꯦ कहाँ से हो No. 해보러 마.
Onne karakter. Yar. Muthal. Ne jabo ma'am ne chatrabo. Sao nang sitam ba? Dile. Sasa. Nangi video reaction toro torake. Aigi video si isana mo yengzero. Yare yare. Ne jara ni stay di. Ne to nya bukan maksud ko ba. Hi. Sina karamba makan YouTuber. Sina pumnamak YouTuber. Hadi loyan tawakanya ba ba? London haise. Twse nang sila. Twse. Twse. Tôi mà thiên gia ghê. Hoa chung mà dài ấy. Đây đây. Ludo sanariba mali. Ludo sanariba ti hogong lakpa adanya sau pizza ba. Chắc khéo không chắc khéo. Xoay xoay nang yao bro. Ô xoay xoay là bị tàu bị xây rồi nè trọ. Đâu nè mà nè. Đang sắp buộc khắp bagi khara quả. Sum nhau bên. Yam phezane ubiran bay mong ni yam yeng kan na yeng. Ai bo ude ba. Ma'am ko channel sila tagalagpo. Holy moly guys. Ako channel sila tagalagpo video kayo ma'am na like tawbira mo, subscribe tawbira mo aduga channel ma'am na support tawbiro. Oi nungaribo. Nungariye moyang tem Mario. Nungaribo. Hindi kami malay niya minta yung salo bagay je. Minta iya lagi yang. Masih nang tang ngayon niya tay di kay dorage atay yaoraroi mo do mo chaba kay kalay ba dogi ado nang man kangzay Rosie ay ka class manay ay santendagi ni o ado di kanga mani santendagi already ay so hayal dagi ni nungay da uda kuire da uda kuire
Isay amta saglak o saglake. Kasi sagwano. Say di hiti ba ko. Ado. Please kataw sli. Saglaki. Kani say sagwano kanano kang soprak. Say saglaki. Wakalgi. Aurak pamoybana. No matasu. Kaudrabana haku. Aina karamna ningshingani. Nangi apamba mo hito. Ay yung apamba ni Jose sa ito. Isa'y pahadi na yan. Hey, how long ito? Yan, yung mga luto sana. Malay ito. Mga sana lagi pa. Masala sana ba yung pamilya ba? Noise di yaudra bo. Yaudre. Moirang ke Mario. Ow! Easy ba mo? Hakbang ko. Matam pumbada. Okay, may katok din. Amaga sagla o. Amaga isay sa lawa kaya. Sero, isay di. Ay, ito sagla hajan lang ko din. Kaya isay sa ito yung kang dapat. Wala ko isay haro. Kung ano ito ba? Nandana, heli nandana. Tawa ito. Mani adudo. Say fazendo party então isso. Nandana, heli nandana, heli shiva. Hindi fazendo party. Vamos lagi. Ay, isay haiti. Asing way nung sibra ni. Isay ni isay. Live yꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅꯅꯦ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯛꯑꯣ. ꯅꯪꯅ ꯑꯐꯕ ꯑꯃ ꯁꯛꯂꯛꯑꯣ. ꯁꯛꯂꯛꯑꯣꯅꯦ. ꯑꯩꯈꯣꯏ ꯑꯄꯥꯕ ꯏꯁꯩꯅꯤ ꯁꯛꯇꯣꯏꯁꯦ. ꯏꯁꯩꯁꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯄꯁꯦ ꯀꯥꯎꯋꯦꯕ. ꯑꯋꯥꯕ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯀꯨꯞꯇꯨꯅ ꯅꯤꯡꯇꯝꯕꯒꯤ ꯅꯨꯃꯤꯠ ꯊꯣꯔꯛꯂꯦ ꯃꯥꯡꯗ. ꯊꯕꯛꯅ ꯄꯨꯟꯁꯤꯅꯤ ꯊꯕꯛ ꯆꯤꯜꯍꯥꯎꯗꯤ ꯐꯔꯦ ꯋꯥꯗꯅꯕꯨ ꯅꯨꯡꯉꯥꯏꯕ ꯂꯩꯕꯔ ꯀ꯭ꯋꯦꯡ 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 ꯖꯦꯡ. ꯖꯒꯣꯏ ꯈꯪꯉꯛꯇ꯭ꯔꯦ ꯃꯌꯥꯝ ꯀꯃꯦꯟ ꯀꯌꯥ ꯈꯔ ꯄꯤꯔꯛꯑꯣ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤꯔꯣ. ꯑꯩ ꯁꯟꯗ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯈꯜꯂꯒ ꯈꯪꯉꯛꯇ꯭ꯔꯦ. ꯑꯗꯨꯗꯤ ꯆꯥꯎꯕ ꯆꯥꯂꯦ. ꯅꯥꯀꯟꯗ ꯂꯣꯛ ꯈꯨꯔꯛꯄꯁꯨ ꯌꯥꯎꯔꯤꯌꯦ. ꯃꯤ ꯂꯩꯌꯦ ꯀꯩꯅꯣ ꯏꯃꯨꯡꯁꯤ ꯌꯨꯝꯁꯤꯗ ꯂꯩꯌꯦ ꯑꯩ ꯏꯊꯟꯗ ꯅꯠꯇꯕꯅꯤꯅ. ꯌꯨꯝꯒꯤ ꯃꯤꯁꯨ ꯃꯌꯥꯝ ꯂꯩ. ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯤꯁꯨ ꯌꯥꯝ ꯌꯥꯝꯗꯦ ꯑꯗꯣ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯌꯥꯝꯗ ꯑꯗꯨꯝ ꯊꯥꯔꯅꯤ ꯑꯩꯗꯤ.
ꯅꯍꯥꯟꯒꯤ ꯀꯨꯏꯅ ꯊꯥꯔꯨꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯊꯥꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯒ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯄꯤꯕꯤꯔꯝꯃꯨ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯁꯤꯌꯥꯔ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝꯅ ꯇꯧꯕꯤꯗꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯑꯅꯧꯕꯁꯨ ꯑꯣꯏꯕꯅꯤꯅ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯃꯤꯁꯨ ꯂꯩꯇꯦ ꯑꯩ ꯂꯥꯛꯀꯦ ꯅꯣꯏꯗ ꯑꯩꯒꯤ ꯀꯩ ꯄꯤꯖꯒꯦ ꯍꯥꯏꯅꯣ ꯀꯅꯥꯅꯣ ꯅꯪꯕꯣ ꯀꯩꯝ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯕꯨ ꯆꯥꯗꯗꯅ ꯁꯤꯗꯣꯔꯦ ꯆꯥꯃꯟꯗꯗꯅ ꯅꯣꯏꯈꯠꯂꯤ ꯃꯥꯏꯒꯁꯦ ꯈꯧꯔꯥꯎ ꯃꯥꯜꯂꯦ ꯅꯍꯥꯟꯈꯩ ꯀꯥꯏꯗ ꯃꯥꯡꯉꯨꯒꯦ ꯅꯍꯥꯟꯈꯩ ꯑꯩꯅ ꯂꯣꯠꯂꯒ ꯂꯩꯔꯨꯕ ꯂꯣꯠꯂꯒ ꯂꯩꯔꯨꯕ ꯏꯊꯦꯡ ꯊꯥꯖꯔꯛꯑꯣ ꯅꯪ ꯌꯥꯎꯔꯣ ꯆꯦꯒꯤ ꯃꯤꯊꯤꯗꯤ ꯂꯥꯏꯐꯀꯤ ꯁꯔꯨꯛ ꯈꯛꯇ ꯃꯤ ꯌꯥꯝꯗꯦ ꯉꯁꯤꯗꯤ ꯍꯥꯏꯗꯤꯅꯦ ꯀꯨꯏꯅ ꯊꯥꯔꯨꯗ꯭ꯔꯒ ꯊꯥꯔꯛꯄꯒꯤ ꯃꯤꯁꯨ ꯂꯥꯏꯚ ꯊꯥꯅꯤ ꯈꯪꯗꯕꯅꯤꯅ ꯃꯤ ꯌꯥꯝ ꯂꯥꯏꯚ ꯊꯥꯔꯛꯄ ꯑꯗꯣ ꯑꯩꯗꯤ ꯈꯪꯗꯦ ꯃꯤꯅ ꯌꯦꯡꯅꯤꯡꯕ ꯌꯦꯡꯅꯤꯡꯗꯕ ꯑꯩ ꯇꯥꯐꯝ ꯊꯣꯛꯄ ꯇꯥꯔꯔꯣꯏ Where are you from? Manipur. Itu dalam tapi apa tanya? Bodoh tapi biro. Mubase wari sidi na wahala. Kay mateno, hawai song matay. Hả? Dạ tại vì Chính cái đặc sen mình qua ngang với cái energy này nó bốc. Mà nó tao. Chum đi mình. Nè cái gì nô bố làm ta rồi. Bố làm ta là cái hi. Chân. Chị làm gì coi vậy nó hay tới gì hay hay không trở cái nào mấy anh fan không bả. Không trở cái fan không bả thì cái đó hay trở lại. Em làm ta cái đâu. Phát này cái hay đó. Một tháng lầm nữa là không làm mà nhím. Làm mèo nó càng số. Mấy ai làm đi last ạ. Ai rồi thấy cái rồi hả? Mình tới đi hả tao này. Thấy cái hầm đông mọi cái egg steak. Má baby. Mà sao lắm? Cái chơi là. Đừng có đi. Mà ai thấy được đúng. Cái sai đấy. Mình cái sai. À đúng rồi, mới đồ thằng này bài. Ai subscribe tao ôi ta tao cái hai nó hàng cái máy nó mình đưa tụi hàng bro chân wari farm wari hello sister ninh thấu dâm hi brother January pa man. Hoy tao cái January farm support tông nè stay cái mình thêm trái cái hỏi thùng trái ai làm thay ngày sau mình chỉ có để rồi hỏi thùng trái mẹ Wala na bu. Nang kay landay no ay hayal tagini. Kaya mayang infan do. Mayang infan na day wabagay infan di hajara galay.
ꯆꯥꯛ ꯇꯣꯛꯑꯒ ꯑꯆꯥꯄꯣꯠ ꯆꯥꯕꯁꯦ ꯍꯥꯎꯕꯅꯦ ꯍꯥꯎꯋꯦ ꯆꯥꯁꯤ ꯂꯥꯛꯑꯣ ꯑꯣ ꯃꯤ ꯌꯥꯝ ꯆꯪꯗꯦꯅ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯀꯨꯏꯅ ꯊꯥꯔꯨꯗ꯭ꯔꯕꯗꯣ ꯑꯗꯨꯗꯨꯒꯤꯔ ꯈꯪꯗꯦ This is your language ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯔꯥ ꯆꯍꯤ ꯀꯌꯥ ꯁꯨꯔꯝꯗꯧ ꯃꯥꯟꯒꯦ ꯌꯥꯝꯃꯤ ꯆꯍꯤꯗꯤ ꯀꯩ ꯑꯆꯥꯄꯣꯠꯅꯣ ꯈꯤꯇ ꯆꯥꯕ ꯂꯥꯛꯀꯦ ꯉꯁꯤ ꯑꯩꯅ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯤ ꯑꯃꯅꯤꯇ ꯑꯣꯏꯔꯁꯨ ꯂꯥꯏꯚ ꯌꯦꯡꯕꯤꯔꯛꯏꯁꯦ ꯑꯣꯟꯊꯣꯛ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯃꯌꯥꯝ ꯃꯊꯪꯁꯨ ꯊꯥꯖꯔꯛꯀꯦ ꯅꯣꯡꯃ ꯑꯃꯁꯨ ꯑꯗꯨꯁꯨ ꯊꯦꯡꯅꯁꯦ ꯆꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩ ꯃꯤꯡ ꯂꯤꯡꯖꯦꯟ ꯀꯧꯋꯦ ꯍꯥꯏꯔꯛꯑꯣ ꯃꯤꯡ ꯀꯩꯅꯣ ꯃꯤꯡꯉꯣ ꯍꯥꯏꯔꯛ ꯃꯤꯉꯣꯟꯗ ꯅꯨꯡꯉꯥꯏꯅꯕ ꯑꯣ ꯃꯤꯡ ꯁꯨꯝ ꯀꯧꯅꯁꯦ ꯑꯩ ꯃꯤꯡ ꯂꯤꯡꯖꯦꯟ ꯀꯧꯋꯦ ꯆꯍꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯄꯤꯖꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯄꯤꯖꯅꯤꯡꯉꯦ ꯆꯥꯔꯖꯤ ꯂꯥꯛꯑꯣꯁꯦ Bye and good night Manipur from Thailand ꯑꯩꯗꯤ ꯈꯪꯉꯦꯕꯣ ꯁꯤꯁꯇꯔ ꯑꯩꯗꯤ ꯈꯪꯉꯤꯕ꯭ꯔꯣ ꯁꯤꯁꯇꯔ ꯈꯪꯉꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯈꯩꯁꯦ ꯑꯃꯠꯇ ꯀꯥꯎꯗꯦ ꯑꯩꯗꯤ ꯂꯣꯏ ꯅꯤꯡꯁꯤꯡꯉꯦꯕ ꯑꯩꯉꯣꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯦꯛ ꯇꯧꯔꯛꯄ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯈꯪꯈ꯭ꯔꯕꯅꯦ ꯃꯁꯤ ꯑꯩ ꯁꯨꯡꯀꯥꯎ ꯀꯥꯎꯔꯔꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯈꯣꯠꯄꯤꯕ ꯑꯗꯨꯝ ꯃꯌꯥꯝ ꯃꯇꯝ ꯆꯨꯞꯄꯗ ꯀꯥꯎꯖꯔꯣꯏ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯃꯈꯥ ꯇꯥꯅ ꯆꯍꯤꯒ ꯃꯤꯡꯒ ꯍꯥꯏꯕꯤꯌꯣ ꯑꯗꯣ ꯅꯩꯈꯥꯏꯕꯤ ꯇꯤꯝꯅꯦꯕꯨꯗꯤ ꯈꯪꯉꯦꯗ ꯈꯪꯕ ꯅꯩꯈꯥꯏꯕꯤ ꯇꯤꯝ ꯃꯤꯡꯗ ꯗꯦꯕꯤꯇꯥ ꯄꯟꯖꯥꯎꯕꯝ ꯑꯆꯥꯄꯣꯠ ꯆꯥꯕꯤꯔꯤ ꯆꯥꯖꯔꯤꯌꯦ ꯆꯥꯖꯤ ꯂꯥꯛꯑꯣ ꯅꯪꯒꯤ ꯑꯩꯒꯤ ꯃꯤꯡꯗꯣ ꯂꯤꯡꯖꯦꯟ ꯀꯧꯋꯦꯕ ꯏꯆꯟ ꯋꯥꯔꯦꯐꯝ ꯄꯥꯛꯄꯤ ꯋꯥꯔꯤ ꯒꯨꯗ ꯅꯥꯏꯠ ꯀꯥꯏꯅ ꯃꯥꯏ ꯄꯤꯛꯄꯤ ꯒꯨꯗ ꯅꯥꯏꯠ ꯋꯥꯏꯗꯤ ꯉꯁꯥꯏ ꯄꯣꯊꯥꯔꯣ ꯌꯥꯗ꯭ꯔꯅ ꯂꯥꯏꯕꯗ ꯀꯩꯒꯤ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤꯅꯣ ꯀꯨꯏꯔꯕꯅꯤ ꯉꯥꯏꯖꯔꯛꯄ ꯅꯨꯡꯁꯤ ꯆꯦꯡꯂꯧ ꯌꯦꯡꯖꯒꯤ ꯅꯨꯡꯁꯤꯅ ꯄꯥꯎ ꯇꯥꯖꯒꯤ ꯅꯪ ꯅꯠꯇ ꯀꯅꯥ ꯑꯃ ꯃꯥꯂꯦꯝꯁꯤꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯉꯁꯤ ꯂꯥꯏꯐꯁꯦ ꯑꯣꯟꯊꯣꯛ ꯅꯨꯡꯉꯥꯏꯌꯦ ꯅꯪ ꯀꯩꯅꯣꯗꯤ ꯇꯧꯔꯣꯏꯌꯦ ꯅꯪꯅ ꯈꯔ ꯀꯦꯕꯅꯤꯅ ꯀꯦꯗꯕꯗꯤ ꯐꯖꯔꯅꯤ Hello guys Holy moly guys Holy moly ꯌꯥꯝ ꯇꯧ ꯍꯣꯂꯤꯒꯤ ꯃꯥꯟꯅꯕꯗꯣ ꯅꯠꯇ꯭ꯔꯥ ꯈꯪꯗꯦꯗ ꯅꯠꯇꯦ ꯀꯅꯥꯅꯣꯝ ꯇꯧꯔ ꯃꯥꯅꯤꯌꯦ ꯅꯪ ꯌꯦꯡꯉꯕꯣ ꯌꯦꯡꯗꯦꯗ ꯑꯗꯨ ꯍꯥꯏꯔꯤꯕ ꯅꯍꯥꯟꯋꯥꯏ ꯍꯥꯏꯕꯗꯣ ꯍꯥꯏꯕ ꯅꯍꯥꯟꯋꯥꯏꯗꯣ ꯁꯨꯝ ꯇꯧꯔ ꯂꯩꯔꯗꯤ ꯅꯣꯡ ꯆꯨꯔ ꯊꯤ ꯍꯣꯂꯤ ꯃꯣꯂꯤꯁꯤꯗꯤ ꯅꯍꯥꯟꯋꯥꯏꯒꯤ ꯃꯤꯅꯦ ꯁꯤꯁꯇꯔꯒꯤ ꯃꯤꯡꯗꯤ ꯀꯧ ꯑꯃꯗꯤ
ꯁꯤꯁꯇꯔꯒꯤ ꯃꯤꯡꯗꯤ ꯀꯥꯎꯗ꯭ꯔꯤ ꯀꯩꯅꯣ ꯀꯥꯎꯒ꯭ꯔꯦꯕ ꯑꯩꯒꯤ ꯃꯤꯡꯅ ꯂꯤꯡꯖꯦꯟ ꯑꯗꯩꯅ ꯀꯥꯎꯔꯤꯁꯤ ꯀꯩꯅꯣ ꯂꯥꯏꯚꯁꯦ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯔꯒ ꯈꯤꯇ ꯌꯦꯡꯍꯜꯂꯣ ꯃꯌꯥꯝ ꯆꯦꯅꯦꯜꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯈꯔꯒ ꯇꯧꯍꯜꯂꯣ ꯃꯤꯈꯩ ꯀꯤꯡꯕꯣꯟꯕꯨ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯁꯨꯝ ꯌꯦꯡꯖꯜꯂꯛꯑꯗꯤ ꯂꯣꯟꯊꯣꯛꯇꯕ ꯑꯃꯒꯨꯝ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕ Nice. Thank you. Thank you, thank you. Nice para bai thank you 하겠네요. 맞지? 살아가 뭐 근데 왜 티는 안 되는 거야? 미나마 영만이다. 미렌 뿡 ꯅꯩꯕꯤꯔꯝꯃꯤ ꯅꯩꯖꯗꯤ ꯂꯥꯏꯚ ꯁꯨꯝ ꯊꯥꯖꯔꯝꯕꯅꯦ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯑꯩ ꯋꯥ ꯐꯖꯅ ꯉꯥꯡꯕ ꯇꯝꯃꯒꯦ ꯊꯣꯃꯥꯁ ꯁꯥꯔ ꯍꯥꯏ ꯒꯨꯗ ꯏꯚꯤꯅꯤꯡ ꯀꯔꯤ ꯐꯖꯩ ꯊꯦꯡꯛ ꯌꯨ ꯁꯛ ꯐꯖꯩ ꯍꯥꯏꯕꯤꯕꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯂꯝꯂꯦꯟꯅ ꯍꯌꯦꯜ ꯍꯥꯏꯕ ꯂꯝꯂꯦꯟꯗꯨꯗꯒꯤ ꯑꯩ ꯈꯪꯕ꯭ꯔꯣ ꯃꯤꯔꯦꯟ ꯄꯨꯡ ꯃꯤꯔꯦꯟ ꯄꯨꯡ ꯍꯥꯏꯅ ꯑꯗꯨꯝ ꯈꯪꯖꯩ ꯑꯇꯣꯞꯄꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯁꯛ ꯎꯕ ꯅꯠꯇꯕꯅꯤꯅ ꯅꯣꯏꯅꯗꯤ ꯑꯩ ꯁꯛ ꯎꯕꯒꯤꯅꯦꯕꯀꯣ ꯑꯩꯅꯗꯤ ꯅꯣꯏ ꯁꯛ ꯎꯗꯕꯗꯣ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯁꯛ ꯎꯅꯔꯕ ꯌꯥꯔꯕ ꯑꯣꯏꯔꯝꯃꯗꯤꯀꯣ ꯂꯣꯏ ꯈꯪꯒꯗꯕ ꯑꯩꯗꯤ ꯃꯤ ꯌꯥꯝ ꯈꯪꯒꯜꯂꯦꯕ 하하 ꯑꯩ ꯈꯪꯗ꯭ꯔꯦ ꯍꯣꯅꯤꯗ ꯍꯪꯉꯣ ꯍꯣꯅꯤꯗ ꯍꯪꯉꯣꯕ ꯍꯪꯉꯔꯣꯏꯒꯦꯗ ꯇꯜꯂꯦ ꯌꯥꯝꯅ ꯍꯪꯕꯗꯣ ꯈꯪꯉꯦ ꯐꯥꯒꯤ ꯇꯧꯕꯅꯦ 미래는 생기더라. ꯅꯠꯇꯦ ꯃꯤꯔꯦꯟ ꯄꯨꯡ ꯍꯥꯏꯔꯒ ꯃꯤꯔꯦꯟ ꯅꯨꯡꯁꯤꯠꯂꯦ 미래는 생기고 어디가 가가. ꯀꯩ ꯂꯝꯗꯒꯤꯅꯣ ꯃꯤꯔꯦꯟ ꯄꯨꯡ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯈꯪꯕꯨꯗꯤ ꯈꯪꯉꯝꯒꯅꯤꯌꯦ ꯑꯩꯅ ꯀꯥꯎꯔꯨꯕꯩ ꯈꯪꯒꯟꯕꯅꯦ ꯌꯥꯝ ꯑꯩꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯃꯌꯥꯝ ꯀꯔꯤ ꯏꯔꯣꯝꯕ ꯆꯥꯒꯦ ꯀꯔꯤ ꯏꯔꯣꯟꯕ ꯆꯥꯕꯤꯒꯦ ꯉꯁꯤꯒꯤ ꯉꯁꯤ ꯎꯅꯔꯦ ꯍꯥꯏꯗꯨꯅ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯍꯥꯏꯒꯅꯨ
Salam Ruposon Sak Sarvoisan Lingjen Sazere Tingolnya ini tak keselaba dua thaba Ayo tak sumsa sengra ba ikai chaba du tak Mid no pa mai tau hai tau min doi Ai min no Kalau de nong mata nang sigini or cleaning lu de nangi kanano kanano sigis kanano ona tere dusun Mẹ mà hình lại thả cái này hình đi nè mình đi đó nꯠꯇ꯭ꯔꯒꯅ ꯑꯌꯨꯛꯇꯔ ꯑꯃ ꯊꯥꯔꯛꯈꯤ ꯑꯩꯁꯦ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯔꯛꯑꯅꯤ ꯃꯦꯝ ꯂꯥꯏꯚꯁꯦ ꯀꯨꯏꯅ ꯊꯥꯔꯗ꯭ꯔꯥ ꯊꯥꯕ꯭ꯔꯥ ꯈꯪꯗꯦ ꯃꯤ ꯀꯌꯥꯝ ꯌꯦꯡꯗꯦ ꯍꯥꯏꯕ ꯀꯨꯏꯅꯤꯁꯤ ꯅꯨꯡꯕꯨ ꯁꯤ ꯉꯥꯛꯇ ꯀꯞꯊꯣꯛꯁꯤꯔ ꯈꯪꯗꯦ ꯑꯗꯣ ꯃꯤ ꯌꯦꯡꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯌꯦꯡꯕꯤꯔꯤꯕ ꯈꯔꯁꯦ ꯌꯥꯝ ꯄꯦꯟꯖꯔꯦ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯏꯊꯟꯇ ꯋꯥꯄ ꯑꯉꯥꯡꯒ ꯂꯩꯔꯤꯁꯦ ꯃꯤ ꯑꯃꯅ ꯅꯥꯀꯟꯗꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯑꯉꯥꯎ ꯑꯩꯈꯣꯏ ꯃꯥꯟꯗ ꯀꯩꯅꯣ ꯅꯣꯏ ꯀꯥꯡꯕꯨ ꯖꯒꯣꯏ ꯀꯌꯥꯝ ꯍꯩꯔꯕꯒꯦ ꯀꯅꯥꯅꯣ ꯃꯤꯔꯦꯟ ꯄꯨꯡ ꯍꯥꯏꯁꯤꯕꯣ ꯖꯒꯣꯏꯗꯤ ꯐꯖꯅ ꯍꯩꯔꯤ ꯀꯩꯅꯣ ꯍꯩꯇꯧꯕꯅꯤꯗ ꯌꯥꯝ ꯍꯩꯇ꯭ꯔꯤ ꯊꯥꯕꯗ ꯅꯨꯡꯊꯤꯟꯗꯤ ꯊꯕꯛ ꯆꯤꯟꯕꯅꯤꯅ 이브닝ꯗ ꯊꯥꯔꯛꯑꯣꯀꯣꯊꯥꯔꯛꯀꯦ 이브닝ꯗꯁꯨꯊꯥꯔꯛꯀꯦ ꯃꯣꯔꯅꯤꯡꯗꯁꯨ ꯊꯥꯔꯛꯀꯦ ꯂꯣꯏ ꯊꯥꯔꯛꯀꯦ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯔ ꯍꯤꯡꯒꯗꯧ ꯃꯤꯔꯦꯟ ꯄꯨꯡ ꯍꯥꯏꯁꯦ ꯃꯃꯤꯡ ꯑꯝꯇ ꯍꯥꯏꯔꯧꯅꯦ ꯑꯩꯁꯨ ꯈꯪꯗꯤ ꯈꯪꯉꯝꯅꯦꯕꯀꯣ ꯑꯗꯨꯝ ꯑꯩ ꯃꯅꯤꯄꯨꯔ ꯀꯤꯡꯕꯣꯟ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯂꯥꯏꯚ ꯃꯇꯝ ꯈꯔ ꯊꯥꯔꯨꯗꯕꯗꯨꯗ ꯑꯩꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯁꯦ ꯆꯥꯔꯒ ꯇꯨꯝꯃꯒ ꯂꯩꯔꯦꯕ ꯑꯗꯨꯗ ꯃꯌꯥꯝ ꯑꯩꯒꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯂꯥꯛꯈꯤꯕꯅꯤꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯥꯕ ꯌꯥꯝ ꯃꯥꯜꯂꯦ ꯑꯩꯅ ꯃꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯋꯥꯔꯤꯗꯣ ꯑꯩꯅꯦꯀꯣ ꯑꯣꯀꯦ ꯕ꯭ꯔꯗꯔ ꯃꯅꯤꯄꯨꯔ ꯋꯥꯔꯤ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯚ ꯊꯥꯕꯒꯤ ꯇꯥꯏꯃꯤꯡ ꯍꯥꯏꯔꯝꯃꯣ ꯂꯥꯏꯚ ꯊꯥꯕꯗꯨꯔꯣ ꯀꯩꯅꯣ ꯊꯥꯔꯛꯀꯦ ꯍꯌꯦꯡꯗꯣ ꯍꯌꯦꯡꯁꯦ ꯄꯨꯡ ꯀꯩꯅꯣꯗ ꯊꯥꯔꯛꯀꯦ ꯄꯨꯡ 3 4 ꯈꯪꯗꯦꯗ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯕꯤꯔꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯒ ꯍꯥꯏꯗꯤ ꯊꯕꯛ ꯆꯤꯟꯕꯁꯨ ꯌꯥꯎꯕꯅꯤꯅꯅꯦ ꯇꯝꯕ ꯉꯝꯗꯦꯕ 어카네 다시
ꯑꯃ ꯑꯩ ꯂꯥꯏꯞ ꯊꯥꯅꯤ ꯑꯗꯨꯒ ꯇꯨꯝꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯇꯨꯝꯃꯣꯏ ꯀꯥꯏ ꯅꯣꯏ ꯆꯦꯅꯁꯦ ꯑꯩꯅ ꯀꯝꯃꯨꯅꯤꯇꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯈ꯭ꯔꯕꯒ ꯑꯩ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯅꯠꯇꯦ ꯈꯪꯉꯦꯕ ꯑꯩꯗꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯤꯔꯦꯟ ꯄꯨꯡꯑꯅ ꯇꯧꯔꯝꯕꯁꯤꯗ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤꯗꯤ ꯑꯩ ꯑꯗꯨꯝ ꯈꯪꯉꯦ ꯃꯤꯔꯦꯟ ꯄꯨꯡ ꯍꯥꯏꯁꯦ ꯑꯃꯨꯛ ꯑꯣꯟꯊꯣꯛꯏꯔꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯩꯁꯨ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯇꯥꯏꯌꯦ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯌꯨꯇꯨꯞ ꯇꯧꯗ꯭ꯔꯤꯉꯩꯗꯒꯤ ꯑꯗꯣꯝꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯥꯔꯛꯑꯦ ꯑꯗꯨꯝ ꯈꯪꯉꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯁꯨ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯝ ꯊꯥꯒꯠꯆꯔꯤ ꯐꯖꯅ ꯍꯥꯏꯗꯤ ꯄꯨꯡ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨꯗ ꯄꯨꯡ 3-4ꯗꯤ ꯇꯧꯔꯔꯣꯏ ꯊꯕꯛ ꯅꯤꯄꯥꯟꯗ ꯍꯣꯏ ꯍꯣꯏ ꯌꯥꯝꯅ ꯑꯁꯪꯕ ꯇꯥꯏꯃꯤꯡꯗ ꯑꯩ ꯑꯗꯨꯝ ꯊꯥꯖꯔꯛꯑꯒꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯚ ꯌꯦꯡꯕꯤꯔꯛꯄꯒꯤ ꯃꯤꯔꯦꯟ ꯄꯨꯡ ꯍꯥꯏꯔꯤꯕ ꯕ꯭ꯔꯗꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨꯁꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅꯦ ꯃꯌꯥꯝꯅꯁꯨ ꯃꯥꯒꯤ ꯋꯥꯔꯤꯁꯨ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯑꯅ ꯂꯩꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯇꯥꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏ ꯃꯌꯥꯝ ꯇꯧꯔꯤ ꯍꯥꯏ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯣ ꯂꯥꯎ ꯑꯩꯁꯨ ꯌꯥꯎꯍꯜꯂꯛꯀꯦꯕ ꯑꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯪꯗꯣ ꯂꯤꯞꯁꯇꯤꯛ ꯁꯪꯖꯤꯜꯂ ꯂꯥꯛꯑꯣ ꯑꯗꯨꯑꯣꯏꯗꯤ ꯌꯥꯔꯗꯕ ꯂꯤꯞꯁꯇꯤꯛ ꯁꯪꯖꯤꯜꯂꯗꯤ ꯌꯥꯔꯗꯕꯅꯦ Good night. ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯐꯖꯕꯤ ꯑꯣꯟꯊꯣꯛꯄꯅꯦ ꯅꯠꯇꯦꯀꯣ ꯑꯣꯟꯊꯣꯛꯄ ꯅꯠꯇꯦꯀꯣ ꯁꯤꯁꯨ ꯂꯩꯕꯅꯤ ꯑꯩꯒꯤ ꯑꯅꯤꯁꯨꯏ ꯑꯗꯨꯅꯦꯕ ꯑꯗꯨꯅꯅꯦꯕ ꯑꯩ ꯈꯪꯗ꯭ꯔꯤꯁꯦ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤꯗꯤ ꯑꯩ ꯑꯗꯨꯝ ꯈꯪꯉꯦꯕ ꯊꯥꯏꯅꯗꯤ ꯈꯪꯉꯦꯕꯀꯣ ꯑꯩ ꯄꯨꯀꯧ ꯆꯥꯎꯔꯛꯄꯗꯩ ꯑꯗꯨꯝ ꯈꯪꯍꯧꯕꯅꯦ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯂꯣꯏ ꯆꯠꯅꯈ꯭ꯔꯕꯣ ꯆꯠꯅꯈ꯭ꯔꯦ ꯏꯇꯣꯝ ꯉꯥꯏꯍꯧꯔꯦ ꯂꯥꯏꯚ ꯊꯥꯕꯗꯨ ꯏꯊꯟꯗ ꯂꯥꯏꯚ ꯌꯦꯡꯕ ꯃꯤꯁꯨ ꯏꯊꯟꯗ ꯐꯥꯒꯤ ꯇꯧꯅꯤꯉꯥꯏꯍꯥꯛ ꯅꯣꯛꯁꯦ ꯀꯩ ꯃꯊꯦꯜ ꯚꯥꯏ ꯑꯩꯈꯣꯏ ꯃꯊꯦꯜꯗꯨ ꯀꯔꯤ ꯆꯥꯕꯗꯨꯕꯣ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏ ꯍꯥꯎꯃꯟꯗꯅ ꯀꯥꯎꯈꯤꯕꯅꯤꯀꯣ ꯀꯔꯤꯒꯤ ꯏꯁꯀ꯭ꯔꯤꯟ ꯁꯣꯠꯅꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯌꯨꯇꯨꯕꯇ ꯑꯗꯨꯝ ꯊꯥꯒꯠꯂꯒ ꯊꯝꯃꯗꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯤ ꯉꯁꯤꯁꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯗꯤꯅꯦꯀꯣ ꯀꯨꯏꯅ ꯂꯥꯏꯚ ꯊꯥꯔꯨꯗ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯊꯥꯕꯅꯦꯕ ꯀꯨꯏꯕ ꯍꯥꯏꯕꯗꯨꯕꯨ ꯍꯦꯛꯇ ꯀꯨꯏꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯉꯁꯤꯁꯦ ꯃꯤ ꯀꯅꯥꯝꯇ ꯌꯦꯡꯕꯤꯗꯕꯗꯣ
mi karam yengdi yenge aduga bor chatloidro hiang thangda leisabi mayam ngaihobani ko chattoini ngahak lei chatladam ai hingdoi bai nangi namanabi ani dudi ngasido maida yaudre kapthok Momon momon nok tuna thamoi bukai huraga anjada bishamaduna zakrari huran huran yang namdaga thamoi bu kai huraga anjada bishamaduna zakrari Live yꯦꯡꯕꯤꯔꯤꯕ ꯃꯤꯁꯤꯡꯗꯣ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯅꯝꯕꯤꯔꯝꯃꯨ ꯃꯤ 10 ꯌꯦꯡꯉꯦꯕꯀꯣ ꯂꯥꯏꯛ 10 ꯁꯨꯍꯜꯂꯝꯃꯨ ꯃꯤꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯥꯎ ꯀꯥꯎꯏꯅ ꯕꯣꯔ ꯂꯩꯈꯨꯔꯝꯕꯅꯤ ꯕꯣꯔ ꯂꯩꯈꯨꯔꯝꯕ ꯋꯥꯈꯜꯒ ꯂꯩꯇꯦ ꯏꯁꯩ ꯁꯣꯏꯔꯝꯃꯤ ꯅꯪ ꯑꯩ ꯏꯁꯩ ꯌꯥꯝ ꯍꯩꯔꯕꯅꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯒꯤꯗꯥꯏꯅꯦ ꯁꯤꯁꯨ ꯒꯨꯗ ꯅꯥꯏꯠꯀꯤ ꯃꯈꯥꯁꯦ ꯊꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯀꯔꯤ ꯑꯩ ꯒꯨꯗ ꯅꯥꯏꯠꯀ ꯍꯥꯏꯒꯦ ꯍꯥꯏꯗ ꯉꯁꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅꯈꯤꯗꯥꯏꯅꯦ ꯑꯩꯅ ꯆꯔꯥ ꯃꯤꯅ ꯍꯥꯏꯔꯛꯑꯒ ꯑꯩꯗꯤ ꯒꯨꯗ ꯅꯥꯏꯠ ꯅꯠꯇꯦ ꯑꯩꯗꯤ ꯑꯗꯨꯝ ꯍꯌꯦꯡꯕꯨ ꯊꯥꯔꯗꯧꯅꯤ ꯍꯥꯏꯒꯨꯝꯅ ꯀꯨꯏꯔꯦꯍꯦ ꯀꯨꯏꯔꯦ ꯍꯥꯏꯗꯤꯀꯣ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯚ ꯊꯥꯔꯨꯗ꯭ꯔꯤ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯉꯤ ꯍꯩꯇꯕꯅꯤꯗ ꯑꯩꯗꯤ ꯇꯨꯝꯃꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ 9 ꯄꯨꯡ 12 ꯐꯥꯎ ꯂꯥꯏꯚ ꯊꯥꯔꯅꯤ ꯑꯩ ꯏꯊꯟꯗ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯊꯥꯖꯔꯒꯦ Tuyệt phổ 12 phút nữa tí nè 13 bậc thang rồi Messi unere haydu mai chú cái này có ba bài ngày xí địa nàng cái là thảo được mai chú cái bị quên đi nghe ai ở đây làm thì sẽ trốn cái ở đây làm thì sẽ trói rồi cái hai nó không bằng thế không bằng bấy bằng rồi ai làm được sợ tao như mày ai ngồi tại hai những bậc hai hồ rồi hằng bữa hằng ngô hai những cái làm thà cái này hàng chữ thà cái này thì chúng thà ra đi mà tôi còn là thà vào đi chết pro hai cái nào tôi còn thà vào đi chết pro cái nào
ꯆꯥꯛꯉꯩꯗ ꯍꯩꯇꯕ ꯚꯥꯏ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯤꯅ ꯂꯥꯏꯚ ꯊꯥꯕꯗꯣ ꯆꯠꯄ꯭ꯔꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯣ ꯑꯇꯣꯞꯄ ꯃꯤꯅ ꯂꯥꯏꯚ ꯊꯥꯕꯗ ꯆꯠꯇꯦ ꯆꯦꯅꯦꯜꯁꯤꯗꯗꯤ ꯑꯩꯅ ꯊꯥꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯅꯗꯤ ꯊꯥꯕ ꯆꯠꯂꯔꯣꯏ ꯃꯤꯒꯤꯗ ꯊꯥꯔꯛꯑꯒꯗꯤ ꯑꯩꯅ ꯌꯦꯡꯕ ꯌꯥꯏ ꯌꯦꯡꯁꯨ ꯌꯦꯡꯉꯤ ꯅꯣꯏꯁꯨ ꯊꯥꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯛꯀꯦ ꯑꯩ ꯏꯆꯦ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯏꯆꯦ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯩ ꯆꯠꯈ꯭ꯔꯣꯔꯥ ꯏꯇꯣꯝꯇ ꯉꯥꯏꯔꯦ ꯚꯥꯏ ꯉꯥꯏꯔꯦ ꯅꯪꯒꯤ ꯈꯜꯂꯒ ꯑꯩ ꯂꯥꯏꯔꯤꯛ ꯊꯥꯔꯤꯅꯦ ꯅꯪꯒꯤꯗꯃꯛꯇꯗꯤ ꯅꯪ ꯅꯁꯛꯁꯤ ꯀꯨꯏꯅ ꯌꯦꯡꯃꯟꯈ꯭ꯔꯦ ꯃꯪ ꯐꯥꯎꯅ ꯑꯣ ꯑꯩ ꯁꯛꯁꯤ ꯀꯨꯏꯅ ꯌꯦꯡꯃꯟꯈ꯭ꯔꯦ ꯁꯤꯅꯦꯕ ꯅꯣꯏꯅ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯑꯩ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯁꯤꯅꯦꯕ ꯅꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯠꯇ꯭ꯔꯣ ꯚꯥꯏ ꯑꯁꯦꯡꯒꯤ 12 ꯐꯥꯎ ꯊꯥꯗꯣꯏꯔꯣꯏ ꯄꯥꯈꯠꯂꯤꯔꯣ ꯊꯥꯔꯣꯏ ꯆꯪꯉ ꯑꯩ ꯇꯨꯝ ꯂꯣꯏꯁꯤꯜꯂꯗꯝꯅꯦ ꯂꯣꯏꯁꯤꯜꯂꯗꯝꯅꯦ ꯃꯌꯥꯝ ꯃꯊꯪ ꯂꯥꯏꯐ ꯊꯥꯔꯛꯀꯦ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗꯨꯁꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯌꯦꯡꯗꯣꯏꯒꯤ ꯉꯥꯏꯔꯝꯃꯨ ꯐꯖꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯅ ꯕꯣꯔ ꯑꯃꯃꯝꯇ ꯄꯤꯕꯤꯔꯝꯃꯨ ꯚꯥꯏ 12:30 ꯐꯥꯎ ꯌꯥꯏ ꯀꯩꯅꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯧꯖꯤꯛꯄꯣ ꯊꯥꯔꯗꯝꯅꯦ 12:30 ꯐꯥꯎ ꯑꯣꯏꯔꯁꯨ ꯑꯃꯔꯖꯤꯠ ꯑꯉꯣꯝ ꯌꯨꯠꯇ ꯑꯩꯅ ꯄꯥꯝꯖꯕ ꯌꯦꯡꯅꯤꯡꯗ ꯍꯥꯏꯗꯤ ꯌꯨꯇꯨꯕꯔꯁꯤꯡꯒꯤ ꯅꯣꯇꯤꯁ ꯂꯥꯛꯄ ꯂꯣꯏꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣ ꯄꯥꯝꯖꯗꯕ ꯌꯦꯡꯅꯤꯡꯗꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯒꯗꯤ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯑꯗꯣꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯟꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯣ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯌꯦꯡꯉꯔꯣꯏ ꯑꯗꯨꯗ ꯑꯗꯣꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯨ ꯂꯥꯛꯑꯔꯣꯏꯀꯣ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯔꯤ ꯄꯪꯂꯦꯡ ꯂꯦꯡꯒꯅꯨ ꯄꯥꯝꯖꯗꯕ ꯌꯦꯡꯅꯤꯡꯗꯕꯁꯤꯁꯨ ꯌꯥꯝ ꯑꯋꯥꯕꯅꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯅꯒ ꯌꯦꯡꯅꯤꯡꯗꯕ ꯃꯤ ꯑꯁ ꯌꯦꯡꯕꯗꯒ ꯃꯤꯠꯀꯁꯦ ꯏ ꯑꯣꯔ ꯇꯥꯕꯣꯏ ꯅꯤꯡꯕ ꯇꯥꯗꯤ ꯇꯥꯔꯝꯗꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯂꯩ ꯌꯥꯝ ꯋꯥꯕꯅꯦ ꯑꯗ ꯌꯦꯡꯉꯨꯅꯣ ꯌꯦꯡꯗꯕꯈꯩꯗꯤ ꯍꯥꯏꯗꯤ ꯌꯦꯡꯕꯤꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣꯕꯀꯣ ꯅꯣꯏꯕꯨ ꯍꯥꯏꯕ ꯅꯠꯇꯕ ꯃꯤ ꯈꯔ ꯂꯩ ꯍꯥꯏꯕꯅꯤꯗ ꯑꯣꯀꯦ ꯑꯩꯈꯣꯏꯕꯨ ꯑꯣꯏꯒꯦꯔꯥ ꯃꯤꯕꯨ ꯑꯣꯏꯒꯦꯔꯥꯀꯣ ꯌꯦꯡꯅꯤꯡꯗꯕꯁꯦ ꯌꯥꯝ ꯋꯥꯕꯅꯦꯕ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯝ ꯄ꯭ꯔꯃꯥꯟꯗꯣ ꯑꯣꯏꯕꯅꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨ ꯑꯣꯏꯔꯕꯁꯨ ꯃꯤꯒꯤ ꯆꯦꯅꯦꯜꯕꯨ ꯑꯣꯏꯔꯕꯁꯨ ꯌꯦꯡꯅꯤꯡꯗꯕ ꯑꯣꯏꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯨꯅꯨꯕꯀꯣ ꯑꯗꯨ ꯃꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯣꯡꯃꯗ ꯆꯪꯉꯒ ꯁꯨꯡꯌꯦꯡ ꯌꯦꯡꯉꯨꯅꯨꯕ ꯑꯗꯣꯝꯒꯤ ꯌꯨꯇꯨꯕꯇꯨꯗ ꯁꯨꯡꯊꯣꯛ ꯊꯣꯛꯂꯣꯏꯕ ꯅꯪꯅ ꯆꯪꯉꯒ ꯁꯨꯝ ꯌꯦꯡꯉꯨꯕꯩꯅꯦ ꯊꯣꯛꯂꯛꯏꯗꯣ ꯅꯪꯗꯣ ꯇꯧꯁꯟꯅꯕ ꯃꯥꯜꯂꯦꯗ ꯌꯦꯡꯅꯤꯡꯉꯒꯀꯣ ꯎꯃꯥꯀꯥꯟꯇ ꯃꯥꯌꯦꯡꯕꯝ ꯍꯥꯏ ꯍꯜꯂꯣ ꯚꯥꯏ ꯌꯥꯝ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯍꯥꯏꯗꯤ ꯆꯨꯝꯕꯅꯦ ꯍꯥꯏꯗꯤ ꯌꯦꯡꯅꯤꯡꯗꯕꯁꯦ ꯌꯥꯝ ꯋꯥꯕꯅꯦꯕꯀꯣ
ꯌꯦꯡꯅꯤꯡꯗꯕ ꯎꯅꯤꯡꯗꯕ ꯃꯤꯒ ꯁꯣꯔꯣꯛꯇꯒ ꯊꯦꯡꯅꯕ ꯂꯝꯕꯤꯗꯒ ꯊꯦꯡꯅꯕꯁꯦ ꯃꯁꯤꯒꯤ ꯈꯨꯋꯥꯁꯤꯗꯤ ꯑꯗꯣ ꯑꯩꯗꯤ ꯌꯦꯡꯅꯤꯡꯗꯕ ꯃꯤ ꯀꯌꯥꯝ ꯂꯩꯇꯦ ꯑꯩꯗꯤ ꯂꯣꯏ ꯌꯦꯡꯅꯤꯡꯉꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯗꯤ ꯄꯪꯌꯦꯡꯗ ꯌꯦꯡꯉꯦ ꯑꯗꯒꯤ ꯌꯨꯇꯨꯕꯇꯕꯨ ꯑꯣꯏꯒꯦꯔꯥ ꯃꯤꯅ ꯊꯥꯒꯠꯂꯛꯄꯕꯨ ꯑꯣꯏꯒꯦꯔꯥ ꯑꯩꯗꯤ ꯌꯦꯡꯅꯤꯡꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦꯕ ꯑꯩꯅ ꯌꯦꯡꯅꯤꯡꯉꯒꯗꯤ ꯌꯦꯡꯉꯦ ꯌꯦꯡꯅꯤꯡꯗ꯭ꯔꯒꯅ ꯑꯗꯨꯝ ꯆꯤꯡꯈꯠꯂꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯌꯥꯝ ꯋꯥꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯋꯥꯔꯤꯁꯦ ꯃꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯈꯪꯗꯦ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯃꯌꯥꯝ ꯑꯩꯁꯨ ꯋꯥꯔꯤꯁꯦ ꯈꯔ ꯉꯥꯡ ꯂꯩ ꯅꯠꯇꯦ ꯂꯥꯟ ꯀꯟꯕ ꯑꯃ ꯌꯥꯎꯔꯦ ꯂꯥꯟꯅ ꯈꯟꯕ ꯑꯃ ꯌꯥꯎꯔꯦ ꯑꯩꯅ ꯆꯪꯉꯒ ꯌꯦꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯄ ꯑꯗꯨꯅꯤꯗ ꯁꯣꯔꯤ ꯑꯣꯀꯦ ꯑꯩꯗꯤꯅꯦ ꯑꯗꯨꯗꯣ ꯀꯩꯅꯣꯅꯦꯕ ꯅꯪꯅ ꯈꯟꯖꯕ ꯃꯤ ꯑꯗꯒꯤꯗꯤ ꯁꯨꯝ ꯌꯦꯡꯅꯤꯡꯗꯕ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯋꯥꯈꯟꯗ ꯂꯩꯕꯁꯦ ꯑꯩꯒꯤ ꯐꯣꯟꯁꯦ ꯊꯣꯛꯂꯛꯄ ꯑꯃꯁꯨ ꯇꯧꯕꯅꯦ ꯑꯗꯨꯗꯣ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯣ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯈ꯭ꯔꯣ ꯑꯗꯨꯗꯨꯒ ꯃꯥꯒꯤꯗꯣ ꯁꯨꯡꯌꯦꯡ ꯌꯦꯡꯉꯨꯔꯅꯨ ꯑꯗꯨ ꯑꯗꯨꯝ ꯊꯣꯛꯂꯛꯑꯔꯣꯏ ꯚꯥꯏ ꯅꯪꯒꯤ ꯃꯤꯡꯗꯣ ꯍꯥꯏꯔꯛꯑꯣ ꯀꯥꯎꯈ꯭ꯔꯦꯅꯦ ꯑꯩ ꯃꯤꯡ ꯂꯤꯡꯖꯦꯟ ꯁꯤ ꯈꯛ ꯈꯪꯉꯣ ꯍꯥ ꯀꯩꯒꯤ ꯍꯥꯏꯁꯦ ꯑꯩꯒ ꯑꯄꯥꯝꯕꯅꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯅꯤꯡꯉꯦ ꯊꯥꯅꯤꯡꯗ꯭ꯔꯒ ꯇꯨꯝꯅꯤ ꯈꯟꯗ꯭ꯔꯒ ꯇꯣꯛꯊꯣꯛꯅꯤ ꯊꯥꯅꯤꯡꯉꯒ ꯊꯥꯅꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯒ ꯌꯦꯡꯉꯨ ꯌꯦꯡꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎ ꯂꯥꯏꯐꯁꯦ ꯀꯨꯏꯅ ꯊꯥꯖꯤꯜꯂꯗꯤ ꯏ ꯁꯥꯒꯠꯂꯛꯑꯦ ꯑꯍꯥꯟꯕ ꯇꯥꯕꯗ ꯋꯥ ꯀꯩ ꯍꯥꯏꯅ ꯉꯥꯡꯅꯤꯡꯉꯝꯗꯦꯕ ꯚꯥꯏ ꯂꯤꯡꯖꯦꯟ ꯑꯣ ꯌꯦꯁ ꯑꯩ ꯉꯥꯏꯍꯥꯛꯁꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕꯅꯦꯅ ꯊꯥꯕꯅꯤ ꯅꯣꯏ ꯌꯨꯇꯨꯕꯔ ꯕꯦꯔꯣꯟꯗꯣ ꯑꯗꯨꯒꯤ ꯅꯣꯇꯤꯁ ꯅꯠꯇꯦ ꯅꯣꯇꯤꯁ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯣ ꯑꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯍꯣꯏ ꯕꯦꯔꯣꯟꯁꯨ ꯌꯨꯇꯨꯕꯔꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯚꯤꯗꯤꯑꯣꯗꯤ ꯄꯥꯛꯗꯤ ꯊꯥꯒꯠꯇꯕꯅꯤꯗ ꯅꯪꯅ ꯃꯥꯁꯦ ꯑꯍꯥꯟꯕꯗ ꯌꯥꯝ ꯄꯥꯝꯖꯅ ꯌꯦꯡꯉꯝꯅꯤꯅꯦ ꯑꯗꯨꯅꯅꯤꯅꯦ ꯇꯧꯕꯅꯦꯕ ꯑꯍꯥꯟꯕꯗ ꯌꯦꯡꯈꯤꯕꯁꯦ ꯑꯗꯨꯗꯨꯅꯅꯦ ꯃꯥꯗꯤ ꯚꯤꯗꯤꯑꯣ ꯄꯥꯛ ꯇꯣꯏꯅ ꯊꯥꯒꯠꯇꯕꯅꯤ ꯀꯩꯅꯣ ꯑꯣꯏꯔꯝꯒꯅꯤ ꯅꯪꯒꯤ ꯃꯥꯁꯦ ꯃꯤꯅ ꯊꯥꯒꯠꯂꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯅꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯃꯥꯒꯤ ꯆꯦꯅꯦꯜꯗꯒꯤ ꯑꯣꯏꯅꯗꯤꯀꯣ ꯌꯥꯝ ꯄꯥꯛꯅ ꯊꯥꯒꯠꯇꯕꯅꯦꯕ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕꯗꯨꯗ ꯍꯥꯏꯕꯅꯤꯀꯣ ꯀꯥ ꯍꯦꯟꯅ ꯈꯪꯉꯨꯕ ꯈꯣꯠꯂꯨꯕ ꯑꯃꯗꯤ ꯂꯩꯇꯦ ꯑꯗꯨꯝ ꯁꯨꯝ ꯍꯪꯉꯛꯄꯗꯨꯗ ꯈꯔ ꯍꯥꯏꯖꯕꯅꯦ ꯑꯩꯁꯨ ꯀꯩꯝ ꯈꯪꯗꯦ ꯑꯗꯨꯏ ꯃꯔꯝꯗꯗꯤ ꯑꯩꯗꯤ ꯂꯣꯏ ꯌꯦꯡꯅꯤꯡꯉꯦꯕ ꯌꯥꯝ ꯏꯝꯐꯥꯜ ꯁꯥꯖꯅꯤꯡꯕ ꯊꯧꯕꯥꯜꯗ ꯂꯥꯛꯑꯣ ꯀꯥꯏꯅꯗꯩ ꯀꯣꯏꯂꯥꯗꯩ ꯑꯣꯟꯊꯍꯟꯒꯦ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯌꯦꯡꯅꯤꯡꯗ꯭ꯔꯕ ꯑꯣ ꯑꯗꯨꯗꯣ ꯃꯥꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕ ꯃꯣꯏ ꯁꯤꯙꯔꯛꯄ ꯃꯤꯗꯣ ꯑꯗꯨꯗ ꯁꯨꯝ ꯁꯥꯎꯅꯤꯡꯕꯒꯤ ꯃꯥꯁꯨ ꯉꯥꯏꯍꯥꯛꯀꯤ ꯍꯥꯏꯈꯤꯕꯅꯦ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯝ ꯋꯥꯔꯧꯔꯨꯅꯣ ꯍꯥꯏꯗꯤ ꯃꯥꯅ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯁꯨꯝ ꯌꯥꯝꯅ ꯂꯋꯥꯏ ꯏꯝꯐꯥꯜ ꯌꯥꯝ ꯇꯧꯅꯕꯗꯣ ꯑꯗꯨꯗ ꯁꯨꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯏꯗꯤ ꯀꯩꯁꯨ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯤ ꯃꯥꯁꯨ ꯃꯥꯒꯤ ꯁꯥꯎꯅꯤꯡꯕ ꯃꯤ ꯑꯃꯗ ꯍꯥꯏꯖꯕꯅꯦꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯃꯌꯥꯝ ꯂꯥꯛꯑꯣꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕ ꯃꯥꯗꯣ ꯕꯥꯏ ꯃꯊꯪꯗꯤ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯑꯅꯤꯗꯣ ꯌꯥꯎꯍꯜꯂꯛꯑꯣ ꯃꯣꯏ ꯑꯗꯨꯝ ꯁꯪꯉꯗꯤ ꯑꯗꯨꯝ ꯌꯥꯎꯍꯜꯂꯛꯀꯦ ꯁꯪꯗ꯭ꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯎꯇꯤꯜ ꯂꯨꯁꯤꯕꯣꯏ ꯕꯨꯠꯅꯤ ꯕꯨꯠ ꯎꯇꯤꯟ ꯃꯥꯜꯂꯨꯔ ꯃꯥꯜꯂꯤ ꯀꯩ ꯕꯨꯠꯇꯕꯨ ꯎꯇꯤꯟ ꯑꯃꯨꯛ ꯃꯥꯟꯁꯤꯜꯂꯦ ꯄꯦꯜꯂꯦ ꯑꯑꯣꯏꯕ ꯃꯤꯠ ꯀꯩꯅꯣ ꯑꯩ ꯊꯥꯅꯤꯡꯗꯦ ꯃꯤꯅꯤꯠ 5 ꯈꯛꯇ ꯉꯥꯏꯔꯦ ꯂꯥꯏꯚ ꯊꯥꯗꯣꯏ ꯃꯇꯝ ꯑꯗꯨꯗꯩ ꯍꯦꯟꯅ ꯊꯥꯔꯣꯏ ꯃꯌꯥꯝ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯁꯨꯝ ꯇꯨꯝꯅꯤꯡꯗꯕ ꯑꯗꯨꯗꯨꯒꯤꯅꯤ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯃꯇꯝ ꯂꯦꯜꯂꯤꯅꯦ ꯑꯩꯒꯤꯁꯦ ꯚꯥꯏ ꯑꯩ ꯌꯦꯡꯉꯤꯀꯣ
Thank you ꯅ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯤꯅ ꯃꯌꯥꯝ ꯈꯪꯅꯕ ꯃꯤ ꯑꯃ ꯑꯣꯏꯔꯗꯤ ꯃꯤꯅ ꯊꯤꯅꯔꯛꯑꯁꯨ ꯈꯔ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯇꯧꯒꯗꯕꯅꯤ ꯁꯣꯔꯤ ꯍꯣꯏ ꯑꯗꯨꯏꯁꯨ ꯃꯥꯁꯨ ꯃꯤꯅꯤꯅꯀꯣ ꯃꯥꯏ ꯃꯤꯆꯪ ꯌꯥꯝ ꯆꯪꯉꯨꯕꯗꯤ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯀꯅꯥꯝ ꯅꯠꯇꯦ ꯃꯥꯏ ꯈꯪꯅꯕ ꯅꯠꯇꯦ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦꯀꯣ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯏꯆꯝ ꯆꯝꯖꯕꯅꯤꯅ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝ ꯌꯥꯎꯗꯦ ꯃꯥꯏꯁꯨ ꯃꯥꯏ ꯁꯪꯅꯤꯡꯉꯤꯗꯨꯅ ꯉꯥꯡꯉꯤ ꯑꯣꯏꯔꯝꯅꯤ ꯃꯉꯣꯟꯗ ꯅꯣꯡꯃ ꯇꯥꯟꯅꯔꯁꯦ ꯃꯥꯁꯨ ꯂꯥꯏꯐꯀꯨꯝꯕ ꯊꯥꯔꯛꯄꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯥꯏꯔꯁꯤ ꯂꯣꯏꯁꯜꯂꯗꯝꯅꯤ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯨ ꯂꯣꯏꯁꯜꯂꯒꯦ ꯑꯗꯨꯒ ꯑꯄꯦꯟꯗꯕ ꯃꯌꯥꯝꯁꯨ ꯅꯣꯡꯃ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯐꯁꯦ ꯚꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯣ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯥꯖꯔꯛꯑꯒꯦ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯗꯅ ꯀꯩ ꯀꯩꯅꯣ ꯈꯔ ꯉꯥꯡꯈ꯭ꯔꯦ ꯊꯦꯡꯀ꯭ꯌꯨꯒꯤ ꯁꯛꯇꯣ ꯒꯨꯗ ꯅꯥꯏꯠ ꯇꯣꯝꯕ ꯅꯪ ꯎꯅꯤ ꯈꯟꯕꯗ ꯂꯥꯏꯐ ꯂꯣꯏꯁꯤꯜꯂꯒꯦ ꯅꯪ ꯂꯥꯛꯑꯦ ꯀꯔꯣꯝꯗꯒꯤꯅꯣ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯍꯌꯦꯡꯁꯨ ꯌꯦꯡꯉꯛꯑꯣ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ